ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯣꯛꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝꯉꯥꯟꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ ꯁꯃꯨꯔꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛ ꯇꯥꯏꯋꯥꯟꯗ PhD ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯄꯣꯏꯅ ꯇꯥꯏꯋꯥꯟꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯔꯛꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯇ꯭ꯔ ꯃꯣꯏꯅ ꯁꯤꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯈꯔ ꯈꯪꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯦꯕ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯩꯁꯦ ꯇꯥꯏꯋꯥꯟꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯗꯧꯕꯅꯤ ꯑꯗꯨꯅ ꯕꯦꯡ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ARC ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯆꯪꯉꯦꯕꯀꯣ ꯑꯩꯒꯤ ꯔꯨꯝꯃꯦꯠꯁꯤꯡꯁꯦ ꯍꯣꯡꯀꯣꯡ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯔꯦꯁꯇꯨꯔꯦꯟꯗꯒꯨꯝꯕ ꯆꯠꯂꯣ ꯃꯣꯏ ꯁ꯭ꯄꯥꯏꯁꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯥꯏꯁ ꯃꯌꯥꯝ ꯃꯁꯥꯂꯥꯗꯣ ꯅꯠꯇꯦꯀꯣ ꯃꯣꯔꯣꯛꯀꯨꯝꯕ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯕꯅꯦ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯒ ꯏꯌꯥꯡꯁꯦ ꯖꯔ ꯀꯪꯁꯤꯜꯂꯦ 6 monthsꯇ ꯑꯩꯁꯦ 64 kg ꯂꯩꯔꯝꯕ ꯑꯩꯁꯦ 56 kg ꯇꯥꯈ꯭ꯔꯦꯕ ꯑꯩꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯄꯨꯡ ꯑꯃꯗ ꯂꯨꯄꯥ 100 ꯐꯪꯒꯅꯤ ꯈꯣꯠꯀꯅꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯥꯏꯋꯥꯟꯗ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯋꯥꯏꯑꯦꯕꯀꯣ ꯇꯥꯏꯋꯥꯟꯗ ꯌꯧꯔꯛꯈ꯭ꯔ